ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨꯒꯤ ꯃꯤꯡꯗꯤ ꯑꯃꯅ ꯂꯥꯏꯖ ꯑꯃꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯑꯄꯣꯛꯄ ꯇꯣꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯟꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ ꯇꯣꯂꯦꯟꯗꯨ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯔꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯪꯒꯥꯝꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯉꯥꯁꯤ ꯈꯜꯍꯟꯅꯅꯕ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯂꯩꯃꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯄꯥꯅ ꯉꯥ ꯈꯜꯂꯨ ꯂꯥꯎ ꯍꯥꯏꯔꯤꯅꯦ꯫ ꯂꯥꯏꯖ ꯃꯄꯥꯗ ꯌꯦꯡꯗꯨꯅ, ꯄꯥꯕꯥ, ꯉꯥꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ? ꯅꯍꯥꯟ ꯃꯈꯩꯒ ꯍꯥꯏꯔꯨꯔꯕꯗꯤ ꯉꯁꯤꯗꯤ ꯐꯅꯕ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯗꯤ ꯄꯥꯕꯥ, ꯉꯥꯁꯤ ꯇꯪꯈꯥꯏ ꯑꯃ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯊꯤꯜꯂꯨꯔꯒꯦ꯫ ꯍꯣꯏ ꯊꯤꯜꯂꯨꯔꯣ꯫ ꯂꯥꯏꯖ ꯉꯥꯗꯨ ꯇꯪꯈꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯈꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯥꯎꯏ꯫ ꯍꯩ, ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯣ, ꯉꯥꯁꯤ ꯅꯪꯅ ꯌꯥꯏꯒꯗꯕꯅꯤꯀꯣ꯫ ꯂꯥꯏꯖ ꯆꯠꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯆꯠꯈꯤ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯃꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯅꯣꯝꯇ ꯂꯩꯕꯗ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯁꯔꯨꯛ ꯇꯝꯗꯧꯒꯤ ꯍꯥꯟꯅ ꯍꯣꯠꯅꯅꯦꯕ꯫ ꯃꯃꯥ, ꯏꯆꯥ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯍꯦꯛ ꯊꯥꯅꯗꯦ꯫ ꯈꯪꯗꯦ ꯃꯣꯏ ꯃꯄꯥ, ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯣꯝ ꯊꯣꯛꯑꯗꯣꯏꯅꯣ? ꯃꯉꯥꯎꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ꯫ ꯃꯃꯥ, ꯑꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤ꯫ ꯑꯗꯣ ꯉꯥꯁꯤ ꯄꯨꯁꯤ, ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯆꯥꯈꯤꯅꯤ꯫ ꯑꯩꯁꯨ ꯄꯨꯔꯥ ꯁꯥꯖꯧꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯇꯥꯏ, ꯉꯥꯏꯍꯥꯛꯇ ꯍꯪꯕꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯉꯥꯏꯍꯥꯛ ꯍꯪꯂꯨꯔꯣ꯫ ꯇꯣꯂꯦꯟꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯇꯥ ꯂꯦꯝꯕꯤ ꯍꯣꯏꯗ ꯉꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯏꯖ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯤ ꯖꯥꯠꯅꯤꯅꯦ, ꯆꯥꯛꯀ ꯊꯣꯡꯂꯗꯅ꯫ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯈꯤꯌꯦ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕꯗꯨꯗ ꯊꯣꯡꯕꯅꯤ ꯀꯩꯅꯣ꯫ ꯀꯩꯅꯣ ꯅꯪ ꯄꯨꯔꯛꯏꯗꯨꯅ? ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎ ꯉꯥꯅꯤ, ꯄꯥꯕꯅ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯔꯨꯕꯗ ꯐꯥꯔꯛꯄꯅꯤ꯫ ꯏꯃꯥꯕꯨ ꯀꯟꯅꯒ ꯆꯥꯅꯕ ꯉꯥ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯂꯦꯝꯕꯤ ꯉꯥꯗꯨꯗ ꯌꯦꯡꯗꯨꯅ, ꯉꯥꯁꯨ ꯌꯥꯝ ꯄꯨꯔꯛꯏꯕꯁꯤꯕꯨ ꯅꯣꯏꯒꯤꯗꯤ ꯉꯥ ꯂꯩꯍꯧꯔꯤꯕ꯭ꯔꯣ? ꯂꯩꯍꯧꯔꯤꯌꯦ, ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯕꯣꯛ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯪꯁꯨ ꯆꯥꯛꯇꯣ ꯊꯣꯡꯖꯍꯧꯔꯣ꯫ ꯀꯩꯅꯣ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯀꯩꯅꯣ꯫ ꯍꯣꯏ ꯌꯥꯔꯦ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯂꯦꯝꯕꯤ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯄꯩꯗꯨꯅ, ꯌꯥꯔꯦ ꯈꯪꯉꯤ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯗꯣ? ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯏꯃꯥꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯉꯥꯗꯣ ꯌꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯥꯎꯒꯅꯨ, ꯅꯪꯅꯅꯦ ꯁꯥꯎꯒꯠꯈꯤꯕꯁꯤꯅ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯨ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯩ ꯅꯣꯏꯗ ꯂꯥꯛꯂꯒꯦ꯫ ꯍꯣꯏ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯕꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯏꯁꯤꯡ ꯈꯔ ꯀꯜꯂꯧ, ꯏꯃꯥ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯃꯃꯥꯗ ꯄꯤ꯫ ꯊꯕꯥ ꯃꯥꯁꯨ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯅꯦ ꯍꯦꯛ ꯇꯥꯏ, ꯀꯩꯊꯦꯜꯅꯤ ꯀꯥꯏꯅ ꯃꯤꯅ ꯁꯤꯛꯅ ꯆꯥꯏꯅ ꯉꯝꯗꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯔꯦ ꯏꯃꯥ꯫ ꯂꯣꯏꯔꯗꯤ ꯆꯥꯊꯣꯛꯂꯁꯤ, ꯆꯥꯛ ꯊꯤꯅꯕ ꯇꯧ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯤꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯕꯥ ꯄꯨꯈꯝ ꯑꯁꯤꯗ ꯉꯥ ꯑꯇꯥꯎꯕ ꯌꯥꯎꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯉꯥ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯃꯥ, ꯏꯇꯥ ꯂꯥꯏꯖꯅ ꯄꯤꯔꯝꯕꯅꯤ꯫ ꯉꯁꯥꯏ ꯈꯨꯔꯥꯅ ꯂꯥꯡ ꯀꯥꯏꯕ ꯆꯠꯄꯗ ꯉꯥ ꯐꯥꯔꯛꯑꯦꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯈꯔ ꯑꯃ ꯇꯥꯎꯔꯦ, ꯈꯔ ꯑꯃ ꯌꯥꯏꯔꯦ꯫ ꯏꯆꯥ ꯂꯥꯏꯖꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗꯦ꯫ ꯅꯆꯥ ꯀꯥꯎꯔꯣꯏꯌꯦ ꯏꯃꯥ, ꯆꯥꯔꯣ ꯆꯥꯛꯇꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯂꯦꯝꯕꯤꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯄꯨꯈ꯭ꯔꯤꯗ ꯀꯣꯟ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯕꯨ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯆꯠꯇꯨꯅ ꯃꯅꯥꯛ ꯌꯧꯕꯒ ꯌꯥ! ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ! ꯂꯥꯎꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯂꯦꯝꯕꯤ ꯃꯥꯗꯤ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ꯫ ꯂꯥꯏꯖꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯀꯔꯤꯗ ꯅꯣꯛꯅꯤꯡꯒꯦ? ꯅꯪꯅ ꯅꯕꯨꯛ ꯄꯥꯏꯗꯨꯅꯒ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯍꯣꯏꯗꯤ ꯅꯣꯛꯅꯤꯡꯕꯗꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯠꯇꯥꯗꯣ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯍꯥꯏꯕ꯫ ꯅꯣꯛꯇꯅ ꯂꯩꯔꯦ, ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯣ ꯂꯥꯎꯁꯦ꯫ ꯍꯣꯏ ꯆꯤꯡꯈꯠꯀꯦ, ꯅꯈꯨꯠꯇꯨ ꯄꯤꯔꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯆꯥꯕꯤꯁꯤꯗꯤ ꯄꯨꯈ꯭ꯔꯤꯗ ꯍꯦꯛꯇ ꯆꯤꯡꯊꯩꯅꯦ꯫ ꯆꯤꯡꯊꯗ꯭ꯔꯗꯤ ꯅꯪꯅ ꯑꯩ ꯈꯪꯍꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯇꯥꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩ ꯃꯇꯣꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ꯫ ꯅꯥꯔꯣꯏ ꯏꯟꯗꯣꯝꯆꯥ, ꯏꯇꯥ ꯂꯥꯏꯖ ꯏꯕꯥꯅꯤꯗꯤ ꯏꯁꯥ ꯌꯥꯝ ꯐꯖꯥꯠꯅꯤ, ꯐꯩꯀꯣ ꯏꯇꯥ? ꯍꯩ, ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯅꯁꯥ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ꯫ ꯀꯥꯈꯠꯂꯛꯎꯅꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯨ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯑꯆꯣꯠꯄ ꯐꯤꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯌꯧꯔꯗꯨꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯕꯣꯛ ꯆꯥꯎꯕꯤ, ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯗꯣ ꯂꯨꯄꯥ 2 ꯈꯛꯇꯒꯤ ꯄꯤꯕꯤꯌꯨ꯫ ꯄꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ, ꯍꯥꯟꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯤꯈꯤꯒꯦ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯁꯤꯡꯖꯨ ꯉꯥꯏꯔꯝꯃꯤ꯫ ꯊꯕꯥ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩ ꯃꯇꯣꯟ ꯊꯕꯥꯕꯨ ꯎꯕꯗ ꯏꯆꯦ ꯊꯕꯥ ꯀꯣꯏꯔꯛꯂꯤꯗꯅ? ꯏꯆꯦ, ꯁꯤꯗ ꯐꯝꯁꯤ ꯂꯥꯎ꯫ ꯌꯥꯔꯅꯤꯗ ꯐꯝꯗ꯭ꯔꯕꯁꯨ, ꯑꯗꯣ ꯂꯩ ꯃꯇꯣꯟ ꯑꯩꯈꯣꯏ ꯂꯦꯝꯕꯤꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ, ꯃꯈꯣꯏꯅꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯂꯦꯝꯕꯤꯗꯣ ꯎꯃꯪꯗ ꯁꯤꯡ ꯈꯔ ꯊꯤꯔꯨꯁꯣ, ꯑꯩ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯏꯆꯦ, ꯌꯨꯝꯗ ꯆꯠꯇꯣꯏꯕꯨ ꯀꯔꯤ ꯂꯩꯒꯦ? ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦꯗꯅ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦ ꯆꯠꯄꯤꯔꯣ, ꯅꯅꯥꯎ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡ ꯍꯜꯂꯛꯂꯒ ꯍꯥꯏꯔꯒꯦ꯫ ꯍꯣꯏ, ꯅꯪꯅ ꯈꯔ ꯍꯥꯏꯔꯣꯀꯣ ꯑꯗꯨꯗꯤ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯅꯣꯛꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩ ꯃꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯌꯥ, ꯅꯈꯣꯏ ꯏꯃꯥꯗꯣ ꯃꯄꯥꯝꯗ ꯅꯈꯣꯏ ꯑꯕꯣꯛꯇꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯪꯕꯨ ꯎꯃꯪꯗꯒꯤ ꯁꯤꯡ ꯈꯔ ꯊꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯅꯇꯥ ꯂꯥꯏꯖꯒ ꯆꯠꯇꯨꯅꯅꯦ ꯁꯤꯡꯗꯣ ꯈꯔ ꯊꯤꯔꯨꯁꯨꯁꯨ ꯆꯠꯂꯨ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯊꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩ ꯃꯇꯣꯟꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯇꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯦꯝꯕꯤ ꯃꯥꯅ ꯎꯔꯛꯏ꯫ ꯏꯇꯥ, ꯌꯦꯡꯉꯣ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯏꯇꯥ, ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ, ꯅꯨꯄꯥꯁꯤꯒꯤ ꯃꯁꯥꯁꯤꯗꯤ ꯂꯣꯏꯅ ꯁꯣꯛꯂꯦ꯫ ꯑꯩ ꯅꯨꯄꯥꯁꯤꯒꯤ ꯑꯁꯣꯛꯄꯗ ꯍꯥꯞꯅꯅꯕ ꯍꯤꯗꯥꯛ ꯍꯦꯛꯂꯨꯒꯦ꯫ ꯏꯇꯥ, ꯅꯪ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯇꯥ꯫ ꯂꯥꯏꯖꯗꯨ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯛꯄꯗ ꯍꯥꯞꯅꯅꯕ ꯍꯤꯗꯥꯛ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ, ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯂꯤ ꯅꯨꯄꯥꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯍꯤꯗꯥꯛ ꯍꯦꯛꯂꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯥꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯕꯨ ꯎꯕꯗ ꯉꯛꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯂꯥꯏꯖꯅ ꯏꯕꯨꯡꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯏꯕꯨꯡꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯂꯝꯕꯅꯤ꯫ ꯏꯕꯨꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ? ꯏꯆꯟ, ꯑꯩꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅꯤ꯫ ꯂꯥꯟꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯅ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩ ꯁꯒꯣꯜꯗꯒꯤ ꯇꯥꯗꯨꯅ ꯁꯣꯛꯂꯤꯕꯅꯤ꯫
Isallanina aigi mateng pangbibagi karina laman singgadabanu khangdri. Rajkumar, ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯤ. ꯉꯥꯛꯄꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔ. ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯁꯤꯒꯤꯅ ꯂꯥꯏꯖ. ꯔꯥꯖꯀꯨꯃꯥꯔ ꯃꯁꯤꯅ ꯇꯞꯅ ꯁꯣꯟꯅꯩ. ꯂꯥꯏꯖ ꯍꯥꯏꯕ. ꯀꯩꯗꯧꯕꯤꯔꯒꯦ ꯔꯥꯖꯀꯨꯃꯥꯔ? ꯔꯥꯖꯀꯨꯃꯥꯔ ꯅꯣꯛꯐꯦꯠ ꯇꯧꯅ. ꯀꯩꯁꯨ ꯇꯧꯗꯦ. ꯅꯈꯣꯏꯗꯤ ꯎꯃꯪ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯗꯤ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯑꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯨ ꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯂꯩꯃꯇꯣꯟꯅ, ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯄꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯥꯏ ꯀꯔꯥꯏꯗ ꯆꯪꯗꯨꯅ ꯃꯨꯛ ꯂꯩꯊꯣꯛꯂꯨꯔꯕꯒꯦ? ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦꯗꯅ ꯅꯕꯥꯅꯤ ꯍꯜꯂꯛꯃꯟꯗꯕꯗꯨꯗ. ꯂꯦꯝꯕꯤꯅ, ꯏꯗꯣꯝꯆꯥ, ꯏꯕꯥꯅꯤꯗꯣ ꯎꯃꯪꯗ ꯀꯣꯏꯔꯨꯕꯅꯤ. ꯑꯩꯁꯨ ꯈꯜꯂꯦꯕ ꯅꯕꯥꯅꯤ ꯄꯥꯗꯨꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕ. ꯂꯥꯏꯖꯥ, ꯅꯃꯥꯕꯣꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯇꯥ ꯂꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯨꯁꯣ. ꯍꯣꯏ ꯏꯃꯥ, ꯂꯩꯔꯨꯒꯦ. ꯂꯦꯝꯕꯤꯅ, ꯏꯃꯥꯕꯣꯛ, ꯏꯇꯥ ꯂꯥꯏꯖꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ, ꯑꯩꯈꯣꯏꯗ ꯆꯥꯃꯤꯟꯅꯔꯒꯦ. ꯍꯣꯏ ꯆꯥꯃꯤꯟꯅꯔꯣ. ꯀꯔꯤ ꯀꯔꯤꯅೋ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯔꯣ. ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯤ. ꯂꯩꯃꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯝꯃꯤ. ꯂꯥꯏꯖꯅ, ꯏꯇꯥ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ, ꯊꯣꯡꯂꯁꯤ ꯏꯇꯥ. ꯑꯗꯣ ꯏꯇꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯑꯩꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ. ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ. ꯅꯪ ꯌꯣꯡꯆꯥꯛꯇꯣ ꯈꯦꯠꯂꯛꯑꯣ. ꯌꯣꯡꯆꯥꯛꯇꯨꯃ ꯍꯥꯎꯅ ꯏꯔꯣꯜꯂꯁꯤ. ꯍꯣꯏ ꯌꯥꯏꯌꯦ, ꯑꯩ ꯈꯦꯠꯂꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯌꯣꯡꯆꯥꯛ ꯑꯗꯨ ꯈꯦꯠꯂꯤ. ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯉꯤ. ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯇꯥ, ꯉꯁꯥꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯐꯖꯩ. ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏ. ꯑꯗꯣ ꯏꯇꯥ, ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯏꯇꯥ ꯅꯪꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ. ꯍꯥꯏꯔꯛꯑꯣꯏꯗ ꯏꯇꯥ. ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯈꯣꯏ ꯒꯨꯝꯕꯤ ꯑꯃꯕꯨ ꯄꯥꯝꯕꯤꯔꯣꯏ. ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯍꯥꯏꯔꯛꯂꯒ ꯌꯥꯊꯣꯛ. ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯕꯥꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ? ꯀꯧꯕ ꯂꯪꯕꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ. ꯂꯦꯝꯕꯤꯅ, ꯏꯃꯥ, ꯍꯜꯂꯕ? ꯑꯕꯣꯛꯇꯤ ꯈꯔ ꯐꯥꯎꯔꯕ꯭ꯔꯥ? ꯈꯔꯕꯨꯗꯤ ꯐꯥꯎꯔꯦ. ꯀꯔꯤꯅꯣ, ꯏꯆꯥ ꯂꯥꯏꯖꯗ ꯆꯥꯛ ꯊꯣꯡꯍꯜꯂꯕ꯭ꯔꯣ? ꯂꯥꯏꯖ ꯅꯣꯛꯂꯒ, ꯏꯃꯥꯕꯣꯛ, ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯇꯟꯕꯅꯤ. ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯑꯩꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯅꯤ. ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨ. ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯔꯒ ꯑꯩꯅ ꯊꯣꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯉꯤ. ꯅꯪ ꯍꯥꯏꯗꯨꯗꯤ, ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ. ꯅꯪꯅꯤꯅꯦ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯤ. ꯌꯥꯔꯦ, ꯑꯃꯨꯛ ꯈꯠꯅꯔꯅꯤ ꯅꯕꯥꯅꯤ. ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ. ꯏꯃꯥ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯊꯣꯛꯈ꯭ꯔꯦ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯥꯏꯖꯕꯨ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯍꯌꯦꯡꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯇꯨꯝꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯗꯨ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯏꯖꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯑꯉꯥꯡ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯂꯥꯏꯖꯗꯨ ꯈꯪꯕ꯭ꯔꯣ? ꯑꯉꯥꯡ ꯑꯗꯨꯅ, ꯈꯪꯉꯤ ꯀꯩꯅꯣ, ꯏꯆꯦ ꯂꯥꯏꯖꯗꯤ. ꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛ. ꯅꯪꯒꯤ ꯉꯥꯃꯣꯛ ꯑꯍꯥꯎꯕ ꯂꯩꯕꯤꯗꯣꯏꯅꯤ. ꯍꯣꯏ, ꯀꯧꯊꯣꯔꯛꯀꯦ. ꯑꯗꯣ ꯉꯥꯃꯣꯛꯇꯤ ꯃꯌꯥꯝ ꯂꯩꯗꯧꯅꯤꯀꯣ. ꯉꯥꯃꯣꯛ ꯂꯩꯅꯤ ꯍꯥꯏꯖꯟꯅꯔꯒ ꯂꯩꯗꯕꯗꯤ ꯌꯥꯔꯣꯏ. ꯊꯧꯕ ꯅꯣꯛꯂꯗꯨꯅ, ꯑꯁꯦꯡꯕꯒꯤ ꯂꯩꯒꯦ. ꯑꯗꯨꯗꯤ ꯑꯩ ꯀꯧꯔꯒꯦꯀꯣ. ꯍꯣꯏꯅꯦ, ꯀꯧꯔꯨꯔꯣꯅꯦ. ꯑꯉꯥꯡꯗꯨ ꯂꯥꯏꯖꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯆꯦꯜꯂꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯏꯆꯦ ꯂꯥꯏꯖꯗꯣ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯍꯧꯋꯦ. ꯀꯔꯥꯏ? ꯑꯩꯒꯤ ꯉꯥꯃꯣꯛ. ꯊꯧꯕꯅ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯗꯨꯅ ꯄꯤꯔꯝꯃꯤ. ꯑꯉꯥꯡꯗꯨ ꯉꯥꯃꯣꯛꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯊꯣꯛꯂꯛꯂꯝꯃꯤ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ. ꯊꯧꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯅ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩꯕꯨ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯊꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯦ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯂꯥꯏꯖ ꯃꯆꯤꯟꯗ ꯇꯞꯅ, ꯔꯥꯖꯀꯨꯃꯥꯔ. ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯃꯥꯅꯦ ꯂꯥꯏꯖ, ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ. ꯂꯥꯏꯖ ꯉꯛꯅ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒ ꯎꯅꯕ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?
ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯥꯏꯖ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯦꯝꯕꯤ ꯃꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯂꯥꯏꯖ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯥꯅꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯕꯨ ꯂꯨꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯊꯧꯕ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯂꯥꯏꯖ, ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯥꯝꯃꯤ. ꯂꯥꯏꯖ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕꯗꯨ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯧꯕ ꯃꯥꯁꯨ ꯂꯥꯏꯖꯅ ꯌꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯥꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯏꯖꯒ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯂꯦꯝꯕꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯊꯃꯣꯏꯗ ꯂꯥꯏꯖꯕꯨ ꯋꯥꯔꯧꯔꯝꯃꯤ. ꯅꯣꯡꯃ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯀꯩꯊꯦꯜꯗ ꯐꯤ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ. ꯈꯥꯕꯁꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ パꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯈꯥꯕꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ. ꯈꯥꯕꯅ ꯂꯥꯏꯖꯕꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯌꯥꯔꯝꯗꯦ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒ ꯂꯥꯛꯄꯗꯨ ꯑꯃꯨꯖꯥꯎꯅ ꯎꯔꯗꯨꯅ, ꯏꯇꯥꯎ ꯈꯥꯕ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒ ꯅꯠꯇ꯭ꯔꯣ? ꯈꯥꯕꯁꯨ ꯑꯃꯨꯖꯥꯎꯅ ꯌꯦꯡꯂꯤꯕꯗꯨꯗ ꯌꯦꯡꯂꯝꯃꯤ. ꯂꯥꯏꯖꯒ ꯂꯦꯝꯕꯤꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ, ꯉꯁꯤꯗꯤ ꯂꯥꯏꯖꯅꯤꯅꯦ. ꯉꯁꯤꯗꯤ ꯃꯥ ꯈꯪꯏ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯂꯝꯕꯤꯗꯨ ꯊꯠꯆꯤꯜꯂꯤ. ꯂꯥꯏꯖ, ꯉꯥꯏꯈꯣ. ꯂꯥꯏꯖ ꯈꯥꯕꯕꯨ ꯎꯕꯗ ꯍꯩꯅꯗꯅ, ꯀꯩꯒꯤꯅꯣ ꯇꯥ ꯈꯥꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ? ꯂꯥꯏꯖ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯂꯔꯣꯏ. ꯑꯩꯗꯤ ꯅꯍꯥꯟꯅ ꯇꯥ ꯈꯥꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯦ. ꯂꯥꯏꯖ ꯁꯥꯎꯅ, ꯑꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ. ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯑꯩ ꯆꯠꯀꯦ. ꯈꯥꯕ ꯎꯁꯤꯠꯇꯅ, ꯁꯦꯜ ꯄꯥꯏꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ. ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ. ꯈꯥꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅ ꯈꯥꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯑꯗꯨ ꯈꯪꯕ꯭ꯔꯥ, ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕ ꯅꯈꯣꯏꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯈꯥꯕꯕꯨ ꯏꯟꯊꯣꯛꯇꯨꯅ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯈꯥꯕ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ, ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯈꯪꯒꯅꯤ. ꯈꯥꯕꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ. ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯥꯕꯒꯤ ꯋꯥꯁꯛꯅꯤ. ꯊꯧꯕꯅ ꯃꯄꯥꯟ ꯅꯤꯡꯊꯧ ꯊꯥꯔꯛꯇꯨꯅ ꯊꯧꯕꯒ ꯂꯥꯏꯖꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯦꯝꯕꯤꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯑꯃꯗ ꯑꯃꯨꯛ ꯁꯦꯞ ꯇꯧꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ. ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯏꯇꯥ ꯂꯥꯏꯖꯒ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯕ꯭ꯔꯥ? ꯌꯥꯔꯣꯏ. ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯇꯥ ꯈꯥꯕꯒ ꯎꯅꯗꯕ ꯌꯥꯗꯦ. ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯇꯥ ꯈꯥꯕꯒ ꯎꯅꯔꯨꯔꯒꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯦꯝꯕꯤꯗꯨ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯦꯝꯕꯤ ꯇꯨꯝ ꯍꯧꯒꯠꯄꯒ ꯈꯥꯕꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯊꯕꯥ ꯃꯆꯥꯕꯨ ꯎꯕꯗ, ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯌꯥꯍꯧꯒ ꯌꯥꯝ ꯉꯜꯂꯤꯗ. ꯏꯆꯥꯕꯨ ꯀꯔꯥꯏ ꯆꯠꯀꯗꯕ ꯂꯩꯒꯦ? ꯏꯃꯥ, ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ. ꯍꯣꯏ ꯆꯠꯂꯨꯔꯣ, ꯀꯨꯏꯔꯛꯀꯅꯨ. ꯍꯜꯂꯛꯂꯒꯅꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯂꯦꯝꯕꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯈꯥꯕ ꯂꯦꯝꯕꯤꯅ ꯃꯈꯣꯏꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ, ꯂꯦꯝꯕꯤ, ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯩꯁꯦ ꯇꯥ ꯈꯥꯕꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯩ ꯋꯥꯅꯣ ꯑꯩꯒ ꯇꯥꯟꯅꯗꯧꯔꯤꯕꯕꯣ? ꯇꯥ ꯈꯥꯕ, ꯂꯥꯏꯖꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒ ꯂꯨꯍꯣꯡꯗꯧꯔꯦ. ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯄꯥꯎꯗꯨꯗꯤ ꯑꯩꯁꯨ ꯇꯥꯔꯦ. ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯑꯩ ꯑꯃꯗꯤ ꯇꯥ ꯈꯥꯕꯒꯤ ꯐꯅꯕꯅꯤ. ꯅꯪ ꯅꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ. ꯇꯥ ꯈꯥꯕ, ꯅꯪ ꯂꯥꯏꯖꯕꯨ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ? ꯄꯥꯝꯃꯤ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯂꯥꯏꯖ ꯄꯥꯝꯂꯕꯁꯨ ꯂꯥꯏꯖꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯕꯁꯤꯗꯤ. ꯂꯥꯏꯖꯕꯨ ꯇꯥ ꯈꯥꯕꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥ ꯈꯥꯕꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥꯁꯛꯈꯤ. ꯇꯥ ꯈꯥꯕꯒꯤ ꯋꯥꯁꯛꯇꯣ ꯉꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯋꯥꯁꯛ ꯉꯥꯛꯂꯨꯗꯣꯏꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯥꯏꯖꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯗ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯂꯨꯕꯗ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯇꯥ ꯈꯥꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯈꯥꯕꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ. ꯈꯥꯕ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣ ꯅꯣꯛꯏ. ꯂꯦꯝꯕꯤ, ꯅꯪꯅ ꯂꯥꯏꯖꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯇꯥꯏ. ꯑꯗꯨꯒ ꯊꯕꯛꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄꯗ ꯅꯪꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ? ꯑꯩꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯕꯨ ꯑꯩꯒꯤ ꯑꯣꯏꯕ,
ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯕꯨ ꯅꯨꯡꯁꯤ ꯂꯥꯏꯖ ꯂꯩꯇ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯈꯥꯕꯒ ꯂꯦꯝꯕꯤꯒꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ ꯂꯦꯝꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯥ ꯂꯦꯝꯕꯤ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯏꯇꯥ ꯅꯪꯕꯨ ꯐꯅꯦꯛ ꯌꯣꯜꯂꯤꯕ꯭ꯔꯣ ꯂꯥꯏꯖꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯌꯣꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯏꯇꯥ ꯅꯪ ꯂꯥꯛꯄ ꯐꯔꯦ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯤ ꯍꯣꯏ ꯆꯥꯁꯤ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯁꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥ ꯂꯥꯏꯖ ꯆꯤꯡꯗ ꯂꯩꯈꯤꯗ ꯍꯦꯛꯃꯤꯟꯅꯔꯨꯁꯤ ꯑꯩꯇꯣꯝ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯇꯥ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯏꯃꯥꯅ ꯆꯤꯡꯗꯒꯤ ꯂꯩ ꯍꯦꯛꯇꯨꯅ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯌꯣꯟꯒꯦ ꯍꯥꯏꯅ ꯍꯥꯏ ꯏꯊꯟꯗ ꯆꯠꯄꯗꯣ ꯏꯁꯥ ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯔꯕꯗꯤ ꯈꯔ ꯐꯩꯌꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯏꯇꯥ ꯆꯠꯂꯁꯤ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯨꯝꯁꯤ ꯏꯃꯥꯒ ꯄꯥꯕꯒ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯜꯂꯛꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯆꯤꯡꯗ ꯂꯩ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ ꯆꯤꯡ ꯑꯁꯤ ꯃꯤ ꯄꯥꯛꯅ ꯆꯪꯅꯔꯝꯗꯦ ꯌꯥꯝꯅꯁꯨ ꯁꯨꯏ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯥꯕꯒ ꯑꯃꯨꯖꯥꯎꯒ ꯂꯥꯛꯄꯒꯗꯨ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯈꯥꯕꯕꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯥꯏꯖ ꯃꯥꯗꯤ ꯈꯥꯕꯕꯨ ꯎꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯂꯥꯏꯖꯅ ꯂꯦꯝꯕꯤꯗ ꯏꯇꯥ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯥꯅ ꯂꯦꯞꯈꯤꯕꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯂꯦꯝꯕꯤꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯍꯟꯗꯨꯅ ꯏꯇꯥ ꯂꯥꯏꯖ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪ ꯇꯥ ꯈꯥꯕ ꯍꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯏꯇꯥ ꯂꯥꯏꯖ ꯅꯪ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯏꯇꯥ ꯅꯪ ꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯂꯥꯏꯖ ꯃꯥꯗꯤ ꯉꯁꯤ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯈꯥꯕ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯂꯥꯏꯖ ꯈꯥꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯂꯦꯝꯕꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯩ ꯑꯩꯁꯤ ꯅꯪꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯅꯪꯒꯤ ꯅꯠ ꯂꯥꯏꯖꯅꯤ ꯃꯥꯅꯤ ꯅꯪꯁꯦ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯕꯨ ꯅꯪꯒꯤ ꯑꯣꯏꯈꯤꯕꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯈꯥꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯥꯏꯖ ꯉꯁꯤꯗꯤ ꯅꯪꯁꯦ ꯈꯥꯕ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ ꯑꯩꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯐꯥꯎꯕ ꯆꯥꯗꯅ ꯅꯪꯉꯣꯟꯗ ꯄꯤꯖꯈꯤꯕꯅꯤꯀꯣ ꯂꯦꯝꯕꯤ ꯅꯪ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯁꯨꯛꯉꯝ ꯉꯝ ꯂꯥꯏꯖ ꯈꯥꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯁꯥꯅ ꯑꯩꯈꯣꯏꯒꯤ ꯅꯈꯨꯠꯇ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯈꯤꯕꯅꯤ ꯍꯦꯟꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯈꯥꯕ ꯂꯥꯏꯖꯅ ꯃꯇꯣꯝꯇ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕꯗꯨꯗ ꯈꯥꯕꯗꯨ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯃꯇꯣꯝꯇ ꯑꯣꯏꯅ ꯁꯤꯖꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ ꯈꯥꯕ ꯂꯦꯝꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤ ꯈꯥꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯥꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯈꯥꯕ ꯃꯆꯤꯟꯗꯨ ꯁꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯥꯏꯖꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯂꯦꯝꯕꯤ ꯅꯪꯗꯤ ꯂꯩꯔꯤꯗꯅ ꯏꯇꯥꯎꯆꯥ ꯅꯨꯄꯤꯁꯤꯐꯥꯎ ꯑꯃꯨꯖꯥꯎꯒ ꯂꯥꯛꯄꯒꯅ ꯂꯦꯝꯕꯤꯕꯨ ꯐꯥꯔꯝꯃꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯈꯥꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯥꯕ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯂꯦꯝꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨ ꯁꯤꯡꯅꯗꯨꯅ ꯂꯦꯝꯕꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯇꯥ ꯂꯥꯏꯖ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯔꯝꯒꯤ ꯏꯇꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯥꯡꯂꯤ ꯏꯇꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ
ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯔꯕꯗꯤ ꯏꯁꯥꯗ ꯍꯟꯖꯤꯜꯂꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯈꯥꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯗ ꯂꯦꯝꯕꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯂꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯕꯥ ꯑꯃꯗꯤ ꯂꯩ ꯃꯇꯣꯟꯗꯨ ꯆꯤꯡ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕ? ꯂꯩ ꯃꯇꯣꯟꯁꯨ ꯀꯞꯇꯨꯅ, ꯏꯗꯣꯝꯆꯥꯒꯤ ꯂꯦꯝꯕꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯇꯥ ꯂꯥꯏꯖꯅ ꯀꯔꯥꯏꯗ ꯂꯩꯍꯧꯔꯕ? ꯍꯥꯏꯌꯣ ꯂꯦꯝꯕꯤ꯫ ꯑꯁꯨꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯩ ꯃꯇꯣꯟ ꯑꯃꯗꯤ ꯇꯣꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯨ ꯍꯤꯡꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯂꯥꯏꯖ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯉꯥꯎꯆꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡ ꯂꯥꯏꯖꯗꯨ ꯆꯤꯡꯃꯤ ꯅꯨꯄꯤ ꯈꯔꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯅꯔꯦ, ꯂꯦꯝꯕꯤꯕꯨ ꯍꯥꯠꯂꯤꯕꯗꯨ ꯈꯥꯕꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯃꯛꯇꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯏꯖꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯥꯏꯖꯒ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕꯗ ꯊꯕꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯊꯕꯥꯕꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯀꯥꯏꯗꯕ ꯂꯥꯏꯖꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯨꯕ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯖꯈꯤ꯫